Pallel mihata chenaba Assam Rifles personal singi mathakta FIR lokhatpa ngamdaba haibasi paliba lengak asi mating yaudre takpani thodok aduda chenaba Assam Rifles singi mathakta Unified Command na judicial inquiry ma thuba matamda chathagadabani haina MPCC ki president ki Meghachandra na takshilakli Hiramasi Mari Lane ngasi Congress Bhavan the Pangthokiba Pauki mifum amada mahakna makhatan hai public mob ama control toribani haituna security force na khulai supaizataba micham miyamda atamna nungmai maton onsinduna kapa haibasi India ki atai mafam amatada udri Pallel gi thodokta Assam Rifles na chathakiba action da mioi ani thawai mangkiba mati mioi chama gi mathakta asok apan nangkiba du yamna thamoi sokningai oi laikhidraba madi asok apan nanglaba singi mafamda Congress party na awaba fongdokpaga loinana makoi gi imung manung gi awaba da saruk yari Public mob ama control tawbada fibam lusilaklabadi nongthakta natragana khongda nongmai kapkadabani haiba leirabasu numit adudadi Assam Rifles ki personal singna mi siba yaba mongda nongmai round kaya kapki thawdo adu thokiba numit nini sure adubo ngasi fawba lengakna Assam Rifles ki mathakta action ama fawba lokhatana leiriba asi karigino cabinet mifamda subnatagi yaningdaba fongdoklaga center report tawgani haibasi chatnabi yaba wafam nate cabinet ki warip adu yamna mature oidaba mapum fadaba amani atuba matamda mari leinaba police station Thodok aduga mari leinana FIR ama lokhatuna chenaba Assam Rifles ki personal singi mathakta inquiry ama Unified Command na initiate tawgadabani micham miyam ngak senana valairiba security force na michamda onsilaktuna asok apan misi mina kaya thokhalaba fawba lengak na tumina leishiliba asik wahan thokkarino thamari helaklaba irang asi Lakshin bagi mahut hen-hena kan khalakli ngasidi micham miyam nasu lengak asida thazaba thamdre law and order leitre lengak amalai rabadi lengak amalai haibadu utpiu condemn khaktamak tawraga miyamna pen mangamloi haina mahakna makhatana fongdokhi cabinet ki decision da lauribo warek flosi yamna measure oidaba haibidi Madu condemn tawi central government da khangan gani haibasi state government si leitabaga chamani unified command krai chatkre central forces na madu parja mission parja sohlaba direct nongoi kapabadi unified command na kadauri explanation call kauhrabra unified command na Assam Rifle gi mathakta Assam Rifle gi karamba magi power da mission parja da direct mob labor oiragasu Mission Prajada direct Karamina Nongoi Kapagi, Ayab Sikarana Fibano. Atuba Matamda, FIR Lokutkabani, Masigi, Mari Lenaba, appropriate inquiry Matawadabani, judicial inquiry Gumba, appropriate inquiry Yama Masiga Mari Lenana, Madugi whole Aduda Tariba sector, Aduda Ibu officer Mayamzindo, Atuba Matamda, Masi Madugi explanation called Torkanda, Karimaramgi Prajagi, the Onsalagan Nongoi Kapano. Asokpada thum thakpadawna ngasi irang se sum solve tawnanabagi mahuta henna sum irang se sum thodok khudingi irang amuk henna baton torpase masi adum tawduna leiribase karigino